Ngasi KNA ga NSCN ga kapnabadu KNA ga sibaksang taraga mga pangbangam kre masing hengat piana lairi haidi NSCN gidi asina yahudre long live big brother Ngasi Ayuk KNA ga NSCN ga Kapnakhre KNA gidi dalmi ani Sikhre NSCN gidi khara Asokpa datana thoidokpa asina yawbugi pawleiti haidi haina pung kharagi mamangda Kangleipak apunba kholawgi update palli Ebida video photo thagatuna no khiri bharauri ba idai samayam ngasi se Eikhoigi tungi mirolgi damak thawaina ponta pikhraba athobu mahaki thawaina pelamgadra Kasom Kolendagi, Tamli Changmaya Lambi Romda, CF Mayap, Tomzilapodagi, Ima Event Sing, Togtuna, Lambi Tingin Cray, location Pok, Tamna Pokpi, Uyok Singda, Kukina, Crossung Silakre Heidi. Eikhoigi Asokpa Mayawbudoma Leitre, Togdok Asigi Matanga, Haidem Bakangan behind the lady Facebook account Asitagi, Wapam Gratamai, Madudi. Mapugile on the English singer, Pandon Lomna, Labor Orisanu, Maruki Tonaling Jin Boykoina, Sagna Swana Zedi, rest in peace. Sisi Puda cookie singer, my take Yum Singbo, to Garagampak on Tokramatung, Haudik cookie singer, Ingot Amuk Koiduna, Hinjang Napi Taba Hokre. Santi Hanjilakpagi Anobi not Ure, Chief Minister. Mabai Singa, Mogi Gari Singdo, Cookie Minai Singda, Pirga, Tampakta, Koita Tarabra Hibagi Nabaladi. Masi Apapa Ore, Gari Asinet, Kalis the Takpadi, Pertibi Garinate, Masi forcing the Tumba, Biakan, Oigani, Masi Kubli Yang Sinbadaka Oiko, Yamnasu Haragum Siko, Section C, could not liba, sing su Section C Haina, Arambai Tengon Gidusin Purin, Oediba Korongan, the Kumana, Tamakli. Ngasi su taramathoy sibagi pau wede mafamduda sapu soidana yaurakani laithokanu yam section C singda karaga numit yengba adu ada lepikho numitse huini hawdona chakhiroi adum laikhini mafamduda leriba ichin naw sing amadi igi mari oriba community amagi hero sing khodimak asoengam yawidaba oisanu paipakpata oibiyu ekhoisu lamda masida yam sectionna ngaksagi haina arambai tengongi PRO robin mangang kharak pamna thamakli laikanarakpa air percent anisu laikhidre Manipurgi nagataba mafamsingda makhal amadagi border fencing khaberoi UNC NSCN tung the ambush tawrakpani surprise ambush oibaga landmine da thengzilubadagi KNA gi taramathoy Sikhre haidi asibaksang lawbu ngamdri Kukilen phangdabai kuki jomi moi masen marak oina separate administration tandore arambai tengon AT gi ming lana sinaduna sen kharamba Meeoi ma pharaba matung wakhan tamina duna imung manung Meeoi singna khosinakre